MLA Haokholien Kipgenna Luchingba Kukigi Meeoi Kharana Imphalda CM Unakhre Kukigi Luchingba Kharana CM ga unakhibadu chingnaningai oi thadau inpi MLA Haokholien Kipgenna Luchingba Kukigi Mihut Kangbu amana Imphalda laktuna Chief Minister gi Bapupurada leiba Bangloda CM Yumnam Khemchan ga unaduna wari sanakhre thajaba yaba mafamdagi fangba pauna hai MLA Haokholien Kipgenna Kukigi inpi Manipur Kukigi Student Organization na chingbagi mihut singaduna Nongthil pobopta kangpokpi romdagi sekmai fauduna Imphalda lakhi amasung sumdring sumna CM gi Bangloda thomjilakhi Kukigi Luchingba singadu tha sigi taraga tareta Chief Minister ga unakhibani makoina Chief Minister ga unabaduda kangpokpi district ta hauji miyamna thengnariba tangai fadaba potlam phanglaktaba asigi matangda laingakna midyang changbinaba taksilamba natana political gi oiba karigumba wafam amata phongdoklamkhide makoina Chief Minister da yamna kanna hairambasi hana Imphal lomdagi amasung Senapati romdagi tangai fadaba potlamsing pusilaklammi adubu hojekti nakal ani asidagi pot ama fawba pusilakhidre maduna maram oiraga petrol diesel amasung chakthong gas phangbangam-dabagi achouba polum ama oire masagi su mathakta National Food Security gi cheng phawba kangpokpi district ki oina phanglaktaba kuire oiragliba phibam masi yenglaga MLA ama oina miyam gi tangai fadaba polamsing asi phanghananaba taknaba lakhibani Haujikti kangpokpi area dasu lambi sathok chasinda thamlamba thingba leitre hainasu makoina makhatana phongdoklammi haire maraksida thadau inpi Manipurna thadorakpa cherol amana hai laibaki haujik oireba phibam asida MLA amana Luchingba Kukigi mihut kangbuna Chief Minister ga unakhibagi matangda wahang kaya hangningai oi matam sangna separate administration tanduna lakpaga loinana Imphalbu asibagi tampakni haina phongdokhiba Kukigi singna kari maramgi Imphal tampakta laklaga Chief Minister ga lona wari sanakhibano haibadu singnaningai oi Suspension of operation su agreement khuyek pina duna leidiba Kukigi militant group singi thoksil matungina chatharagliba thorang asagi matangda laingakna miyamda achumba ma khangan phamthoi Kukigi singna laiminariba purup singi mathakta itatatana kaihobagi thawong chathaduna lakli haina palladuna thadau inpi gi cherol asina hauji Kukigi singna tampak lamdamda maitai furupki mioi singda muknabagi phibam amada leire chingi lamdamdana naga furupki mioi singa hana sunabagi thokdok thokle oiragliba phibam asida Kukigi singna masa kanjanabagi damak political gi oiba thawong ama laukhalakpagi khudamni haina laufam thoi India government na Kukigi singi pukning pelhanaba thawrang laukhalakpana Manipur da mioi kaya gi punsi mangkhibaga loinana lamdam masagi ingtapa phibam kaihalle haina palladuna thadau inpi Manipur gi cherol asina hai handakta nauna state laingak semkhibagi thawong adu kanglup naibagi thausilamagi makhada chatharakpani haina mioi kaya na launare Kanglup ki rang thokraba tungda kangpokpi maikaidagi MLA amatana ngasi phawba Imphalda khongdarakpa leikhidre maram aduna handaki MLA Haokholien Kipgenna gi khongchat adu yamna maruoiba oina launare adubu makhoi ani karamba aronba wari sanakhibano haibadudi khangba ngamdre